Manipur की Territorial integrity Thugainaba Hotnarakpada Karigumba Hiram Amattada BJP na compromise Touroi Sambit Patra Pawasi Paunil Khon Pausi dagi Lokhatchavane Manipur की Territorial integrity Thugainaba Hotnarakpada Karigumba Hiram Amattada BJP na compromise Touroi amade Mapalamdagi Manipur da sangsilakpa illegal infiltration singathing bathamduna action lawgani haina BJP की North-East in charge Dr. Sambit Patra na phongdokhrei Manipur की oiragliba political crisis asina maram oiraga Biren Singhana Chief Minister famdagi resign tawkhraba matung ngarang India ki President Draupadi Murmu na gazette thoktuna Manipur da Article 356 of the Indian Constitution ki makhada Manipur da President rule thamkhibaga loinana Manipur Legislative Assembly suspended animation da thamkhraba matung BJP North-East in charge Dr. Sambit Patra amade news agency amaga hakthengna unaba amade mahakna Manipur da President rule chanarabaso kanagumba matana Manipur की Territorial integrity Thugainaba Hotnarakpada Karigumba Hiram Amattada BJP na compromise Touroi amade mapan lamdagi Manipur da sangsilakpa illegal infiltration sing athing bathamduna action lawgane loinana Manipur da athubada santi hanjilakna bahonagani haina phongdokhe nongmai paiduna football sanaruba kuki players sing songatkhrai pawasi paunil khon pawse dagi lokhatchavane ngasi dagi numit kharani gi mamangda Kangpokpi district ke Gamnong Saparmaina police station gi manungsana leiba ke Gamnom Phai village ta leiba football ground amada kuki nahasing na makuta phapa makhal gi nongmai sing pairaga football match ama sanakhibagi video footage ama social media da paksan na viral oirakpadagi national media faubada pawadu cover tawrakhraba matungda Manipur police na lokhalakhiba case amaga mari lainana thijinbagi thabak satharakpada nongmai pairaga football match adu da saruk yakhiba kuki nahamanga songatpa ngamkhre haire Hiram asigi matangda police ki pauna hai Tha asigi taragani thoida security force na sathakiba operation amada numit adu da nongmai pairaga football sanaba adu da saruk yakhiba miyoi manga adu fagatpa ngamkhibani haire police ki pawasina makha tarevade fagalaba miyoi manga adu gi mameng Manglilen Kipgen Elias Bemang Sahi Kuntaruk Mangtinglen Kipgen Sahi Kunmari Saikhen Mang Kipgen Sahi Kunipan Kunmisit Kipgen Sahi Kunmathoyamade Lunkhogin Kipgen Sahi Kunmari ni haire Faraba singi mathakta case ama register tawduna makhata na thijilagani haire ningsingba yai ke Gamnom Phai village ki playground da football sanakhiba du de saruk yakhiba naha taraga manga romna aphaba makhal gi nongmai sing paiduna football match adu harau nungai ba phongdokhibane loinana sanakhiba field adu gi nakaldana kemo setpa amade khulai paiduna naha kayana babok oiduna yengkhibane lamsang gi thogdok da sokhiba CRP personal nipan gi fibam khudong thiningai oidre Pawasi Paujel Pause dagi lokhatchavane ngarang numidang Imphal West District ki Lamsang Police Station da attest tawduna leiba 120F koigi CRP personnel amana nongmai kapthoroktuna masa yauna personnel ani punna ahum laikhidaba thogdokta sokhiba personnel nipan gi fibam hojik khudong thiningai oidre hairiba personnel nipan adu Rims Hospital da laikanari thogdok adu da soktuna laikanari ba personnel sing adu de Inspector Surti Lal Sahi Yanghega Taruk SI Yason Tarau Head Constable Brajesh Kumar Constable W Kumar Paswan Constable Ranjit Kumar Pramanik Constable Sanjit Kumar Prasad Constable Lambudar Soren Constable Sabkal Manos ne thogdok adu da soklaba personnel nipan adu khudakta pukhatuna Rims Hospital da laika narakhiwane soklaba sing adu khongkhuna chingba mafam sing da sokpana hojik khudong thiningai oidre haire thogdok adu kari maramdagi thokibano haiba chapchaba khangba ngamdre khul ngakpa mari commando na fazinkhre pawasi paunil khon pawse dagi lokhatchavane ngarang dagi state asida president rule hek thamjin khibaga loinana security force na lokhatuna lakpa section thawrang sing adugi mathakta hena akanba section thawrang sing lokhatpaga loinana khul ngakpa amade lalhau balup singi kedar kaya fagatpaga loinana khusu khulai kaya su fagatkhre haire ngasi ayuk pung 10:30 rom tawa duaida Thoubal district ki Hairok part 2 litan makhongdagi Thoubal Police Commando ki team amana khul ngakpani haiba naha mari faduna pukhre haire commando na faduna pukhiba naha mari aduna dukan amadagi sing laina bohonaringaida commando ki team amana fakhibani haire thogdok adu hek thokhibaga maikai adomgi yamlaba maira paibi singna commando na fakhiba khul ngakpa sing faba yaroi haiduna irang haurakpaga loinana fazin khraba khul ngakpa sing condition amata yauduna thado u haiduna Hairok Police Station da thomjinke Resign tawkhraba CM Biren amugana CM ohenduna anoba lengak ama semgadavane pawasi paunil khon pause dagi lokhatchavane hauji Manipur gi oireba phibam asida penadraba miyam gi kholau kaya laknaba haure miyam gi kholau asigi saruk ama oina
ngasi Imphal East District ki manung chana leiriba pangaida lamdam adongi yamlaba ima ivel ahal laman kaya thoroktuna lainga asi thugaiba yarwai amade leader tanaba yarwai Chief Minister N Biren amugana Chief Minister ohenduna anauba lainga ama semgadabani haina tilliba miyamna davi tawre ningsingba yai haukiba February 4 Manipur ki Chief Minister N Biren Governor da mahaki pham thadokpagi serol pisankraba matung numit mangani suraba fauba hangduna leiriba Chief Minister gi pham pugadaba luchingba khanba ngamdabadagi taragani thoisuba Manipur Legislative Assembly suspended animation tawduna Constitution ki Article 356 ki makhada Manipur da President rule thamduna leiribane khwaidagi masing yamna President rule chalaiba state asi Manipur na oire BJP manungda anoba CM khananabagi akanba kem hanadagi kangkhatkhrai pawasi kangleipaki maira pawse dagi lokhatchavane Bharat ki manungda leiriba state sing amade Union Territory singi manungda khwaidagi masing yamna President rule chalaiba state asi Manipur na oire Manipur da masa-masagi da khanba sakti pamba Laibak miyam gi damakta khandana rajniti tauba miyoi singna bot leptuna miyam gi mihut oina karakpadagi sakti munarakpadagi sarkar kaiduna PR thambagi khongthang ase lokhalakpagi maram oire khwaidagi ikon konbo oina Manipur da ngarang numidangdagi President rule thamjinkhrai haujiksu PR manung asida BJP gi manungda CM pham munabagi lan ase yamna kanna sathare Manipur da PR laktaba karisu thausadana leibagum taure loidana tha anigi manungda anauba CM khananaba hotnagadabani haiba sidagi henna haujik BJP manungda anauba CM khanabagi kem tawbagi khongjang hanadagi hena concentrate haina pawsi asina thajaba yaba mafamdagi phangba pawgi source amana haire amaromda Ministry of Home Affairs na ngarang thokiba notification amagi matungin Bharat ki President Draupadi Murmu na Manipur ki Governor dagi lakpa report amaga loinana leiriba information President na phangkraba matungda State asida Indian Constitution ki matungin na Manipur laingak na masagi laingak lon makha sathaba ngamdre haibada thajare maram aduna Indian Constitution ki Article 356 na piriba sakti adu sizinaduna amade masina President na piriba tongan ba sakti adu salaiduna Manipur Governor da state asigi thabak thauram pumnamak President ki makha da pangthoktuna state asigi legislature ki sakti amade Parliament ki makha da pangthokna bakhangan khibane panba yabade ngarang laukhokiba PR asiga tharaga Manipur da PR thamkiba taraga mathoirak sure ahan bagi oina kumja lising amaga chamapan hompuga taret ki January taraga ni thoidagi hauraga lising amaga chamapan hompuga taret ki March taraga mapan phauba kumja lising amaga chamapan hompuga taret ki October 15 dagi lising amaga chamapan hompuga nipan ki February taraga nipan phauba kumja lising amaga chamapan hompuga mapan ki October taraga taret dagi lising amaga chamapan homudraga ni thoigi March kunga ni thoi phauba kumja lising amaga chamapan humbudraga humdoigi March kunipan dagi lising amaga chamapan humbudraga marigi March ahum phauba kumja lising amaga chamapan humbudraga taret ki May taraga taruk dagi lising amaga chamapan humbudraga taret ki June kunipan phauba lising amaga chamapan humbudraga mapan gi November taraga mari dagi lising amaga chamapan marfugi January taraga humdoi phauba kumja lising amaga chamapan marfuga mathoigi February kunipan dagi lising amaga chamapan marfuga mathoigi June taraga nipan phauba kumja lising amaga chamapan marfudraga nithoigi January taretagi lising amaga chamapan marfudraga nithoigi April taret phauba kumja lising amaga chamapan marfudraga humdoigi December kuntraga mathoidagi kumja lising amaga chamapan marfudraga marigi December taraga humdoi phauba kumja lising ani amagi June ani dagi kumja lising ani gi March taruk phauba aduga khwaidagi konbo oina 2025 ki ngarang February taraga humdoi dagi Manipur da PR thamkiba sine haujik faubada PR khwaidagi yamna thamkiba Bharat ki state singi manungda Manipur gi hek mathangda Uttar Pradesh ta tararak thamki aduga Punjab amasung Bihar state na nipan lak PR thamkhrai